Nagaland Chief Minister na yellow mi kanana ba bill ahung gi mayokta phongdo ki wafam singmi tami ani gi marakta hu kamsen bani haina JCILPS na phongdo kre Manipur Pollution Control Board na chatakiba water sampling gi thabak singda changkiba sanpham sing reimbursement tarok tabadagi water sampling gi thabak pangthok kre Amadi Tarom de Suba Sentinel Cup Amadi Tare Suba Junior State Equestrian Championship Lotion Cray Kurumjari ISTV Pauming Tabir Basingutaram Nokjari Hosima Pungi Pau Manipur gi yellow mi kanana ba assembly na pass daw kiba bill ahung gi matangda Nagaland gi Chief Minister TR Jelyang na ngarang ukhul da pangtok kiba luingai ni thoramda phongdok kiba wafam namda masigi singmi tami ani gi marakta hu kamsin bani haina JCILPS ki convener KS Ratan na kanayaning da phongdok kre Sega Road Konjeng Hazari Lekai da leiba committee asigi office da pangtok pa pau gi mifam amada Ratan na makata na Mamang sahigi August kuntramathoi da pass daw kiba bill ahum adubu Nagaland gi CM na anti-tribal oiba constitution na yade haibasi laibak thibani bill ahum asi Nagaland manungi oiba subject natabana mahak na ngangiba asigi nungi oiba agenda ama soidana legani Nagaland da ILP sana handuna mahaki miyambu asoi angam yaudana thamlaga yumlona ba state ki miyamgi khandaba wangangni bill ahum asi mahak na kaya yamna khanglabano mahaki wafam asi joint committee na yaningdi haike Ang siya kumba Nagaland ki simisa riyang na phongdo phomda haiba bill ahum asi anti-tribal way adagi unconstitutional way haibiba adi amana masi leiba government asina mogi polge advantage lona ba tawbuni haiduna mana maki subject oidaba maki state manung oidaba porda mana khogi maki state ki wangman lala la akanda soina Manipur gi nungsinari ba chingmi tami yelomi masen makta tongan ba hu kamsala kanda khogi nungsinra sin ba masi khoi kandem tawi ada masih koi yabang amoy hadak pass ke bill hum juda angkasuno we bagi magi maram cha pot pidra mana miyam da lan hajam masih yam thokte hadak ki pass ke bill dara yamna angkasuno we pot ambu yaude poteso mani bill bin su yaude amendment su yaude aduga atopa hum juba bill su yaude kono masih mana faida jinu wani adak anti tribal we se masih mana kamai haino Manipur ba tribal lam su mitai pangal sing yelumi mayam se Adi tribal da unta kamai ma lai riba tambak leba mei pangal leba se masih punna yelumi mayam se masih kanna ba siam bane ba si anti tribal obe bill na ba tribal la masih mitai pangal sing se masih kanna ba bill ne ba oda masih anti tribal obe ki polite mana haira kanda singmi ki tami ka tribal ga mitai ke magda hena nusida da ba hu kam jam ne lowi February kunipanda MPSC na pangthogadori ba exam sida mitop listing kuni thoirom yahon gadori ba si JCILPS na yabangam loi mapan gi state singna masa masagi service rule leibagum state asigi su atuba matamda semdokadabani exam asida Manipur gi domicile certificate paiba mioi natana mitop amata yahon bayaroi exam namduna pangthokna bahunarabadi pamdaba thodok tholokpa yai haike ratana makata laduna lamdam asigi yelumi sing kanjanaba khongjang makata na sungshinanaba sem sare campaign asigi manung channa street corner meeting poster campaign amadi non cooperation Sangshilagani. Hayeng dagi hauna migrant workers sing check tawagi thabaksu sangshilagani haike. Manipur si ujusi akoi mapangi meeting na threat tawduna akoi yellow meeting mutpe abagi phiam ma leine sida akoi gi leba ka sigi hayeng leba angnaba atok tongan ba department sing da mako oiduna SDC on SDO oiduna na tongan ba civil service thabak tawna legida sing leader sing ase masi mapangi mina uhen ba se masi ko yellow meeting je amoi na mut na ba masa amani masi ko yabang amoy atopi sesu Nagaland da Mizoram da ta India gi atai sesing da magi domba service sema kanda magi lamdugi mi singdo employee na ba akoi policy semi amana Manipur government su domba policy sema kanda service du sendo kanda mapangi domba mi sing hon be aroi aidi thagda pe khada ngoro na thagda si Manipuri gi mam da khangba Manipur lon bajang khangba atopa mana akoi Manipur gi domicile paiba Manipur yellow meeting oibada chance pi tamni aduna mapang mi da chance pi posi yaro madra masi khoi je share pe yabang moi nampu da toksana ba sila ga de khoi madu gi mayok ta khoi je share pi na lepkune haibo wafam chimai mayam thamjari
Amaramda ngasi pangthokkiba Congress Legislature Party gi mifamna MPS sina tha sigi kunipanda pangthokadoriba Manipur Civil Services Combined Competitive Preliminary Examination gi eligibility criteria da yetna ba kaya thorakliba sigi matangda kupna khanakhibaga loinana criteria asi semdoktuna examination nongna pangthokna ba warna kre Chief Minister na chair logduna pangthokkiba mifam sigi matangda sarkar gi wangang loisu oiriba Education Minister Moirangthem Okendrona examination aduga mari lainana thokiba advertisement adu chanararoi nauna pangthokna bagi damak mathau taba thabak lokhalagani amaromda ukrulda pangthokpa luingai ni thoramda Nagaland amasung Mizoram gi Chief Minister anina laklambagi matangda su ngasigi mifamna puthoktuna khanake Chief Minister anina laktuna saruk yaramba adu state asina taramna oi adubu Manipur Legislative Assembly na khanaraba matungda Mot amata oina yanaduna pass tawkhiba bill ahungi matangda panduna oida padaba wafam sing phongdoklamadudi ngasigi mifamna kana yaningdaba phongdokhe Chief Minister anigi Manipur khongset adu Manipurda nungsi sanana khundaminariba chingtamgi furup singi marakta nungsinadana singsep thaba lakpani haina phongdoknakhe bill ahum pass tawkhiba adugi mayokta NPF ki mioi marina resign tawkhibagi matang adu makoi gi lanai apama matung inna tawribra natraga kanagumba kharana ki handuna tawribra haibadu People's Representation A ki makada kupna yengsili MLA mari adu tasengna pham thadoklabra thadoktribra haibasi MLA masa masada hanglaga khangani hauji fawbagi oinadi makoina MLA oibagi phangpham thokpa sakthung sing adu Manipur sarkar dagi adumak lauri haina minister na phongdokhe Manipur Legislative Assembly da MLA pumnamakna yaduna pass tawkhiba yelongmi kananaba bill ahungi mayokta Nagaland gi Chief Minister TR Jalyangna awara pa saduna wangang bagi mathau tadi haina Senior Advocate Khaide Manina phongdokre ngasi loklawbungda leiba mahaki mayumda paumi singa unabada magna makha taraduna ngarang ukhulda pangthokhiba thoram amada Nagaland gi Chief Minister na phongdokhiba wafamna kangluk masel gi marakta nungainadaba thoklabadi madugi daita Nagaland gi CM na pugadabani Naga integration sagatpada atopa state thugaigadaba oirabadi kaidongaida mai pakpa ngamloi hauziki matamda furup amakhaki state semba oithokloi Jelyangna Manipur gi pass tawkhiba bill ahum adugi matangda kayam yamna khangduna wangang libano bill ahum adu sembada MLA pumnamakna ayaba pikibani haike Leminari bupuna makche chingda tampakta leminari ba konthar tare to se amato ina koi leminagadabane ba asigumbegi integration de sagattaradana sagai gi oiba machet ki oiba adumba ethnic ki oiba politics tawragadi madu hojiki modern world chidi mafam leitoy ai zo khaidem gi state haidana man tawba yabanate marangthem gi state haidana man tawba yabanate maramaduna Manipur thugai gadabi gi wari oiragadi framework agreement se Manipur thugai na bi waram tare mache khudak ta tokadabani agoina tawsin nadana Naga Peace Accord as the welcome Tawi adu Manipur kai di yaro haibo haise macha haida ba phare manam di Naga Peace Accord ta Manipur thugai ba se achobe agenda ma oire Naga Peace Accord na framework aduna maram oidana 3rd August ta tawgi ba aduna maram oidana Manipur kai ga da bo ragadi adu ma Peace Accord to aku welcome tawdi adu ma Peace Accord adugi mayokta Manipur praja pumbana Manipur sarkar ga loinena ai koi lemina gadabna Nagaland gi Chief Minister na Manipur gi thabak thoramda khut thingjinduna chingtam khaibung tahanana ba amadi apunba gi saktam thugaina ba nganglamba wangang Manipur State Council CPI na kana yaningda phungdokre State Secretary Dr. M Naragi Cherol amana yelongai dagi leminar klaba state asigi furup masel gi marakta khaibung tahanaba hu kamsinba state asigi apunba gi saktamda singnaba misakasi yumthangnaba state amagi Chief Minister oirbasu mahaku makhatana state asida lakpada section anaba state government ta demand tawre mamangda su Nagaland gi Chief Minister ne Furiona state asida lakpada state asi thugainaba wafam kaya phunglok lamba leikhrabani amuromda MPS sina thasigi kunipanda pangthokani haina lepliba examination asi yaithoknaba party asina takshili exam asida Bharat Ladiba citizen Kudingmakna Thaba Yagani Hariba Wafam Adu Lokadabani Masing Yamlaba Furup Oiriba Manipuri Sing Masagi Satam Ngak Pungamnanaba Amadi Lengak Zanabagi Damak Miyangi Mahut Sinna Ladiba State Government Ayet State Government Asetpa Achumba Tausil Semnanaba Takshili Assembly da pass Okiba ILP gi bill Hungi Mayokta resign Tauri Haina NPF ki MLA Marina claim Tokraga Ngasi Fauba Thagi Tolop
TADA amasung MLA da piba POL kota kaidana adumak lauriba makhoi gi top pa thauna thagat ningai ni athuba matamda makhoi gi isang thobagi damak award lauthulagani haina kasamthong kendra gi MLA L ibomchana phongdokre MLA Marina resign tawkiba adu thagatli haina ukhul gi tangkhul Nagalong ground da pangthokpa luingai ni hodokpagi thoramda chief guest oikiba Nagaland gi chief minister TR Jelyang na phongdokre haibagi pau media da thengnare Amaromda MPSC na lawgadaba exam gi matangda pause singda phongnariba norms adu MPSC na semgadaba nate appointing authority DP in the state government na service rule natraga RR sembada local candidates singi interest ngakhaunaba haphaudabadagi soiba mali athuba matamda atayum thangnariba state singi mawong yenglaga policy ama semduna lamdam asigi haurakliba naharol singi interest ngaknanaba marileinaba service rule amasung RR da hapchingadabani lagliba assembly session da wafam asi puthoktuna khanagani hari MPS na loba exam da mapalamgi candidate lising taramari romna online da form thajilakhibaga mari leinana sangshilakadaba khongjang khudingmak all Manipur students guardian association na sagotkani hari singjamai sagrakum leikai da leiba association gi office da pangthokpa pawgi mifam amada organization gi secretary S Matina Manipur da ILP sana hananaba akanba ihogi manil koktringai da MPS sina tawrakliba thongasi yalomi asibu muthatnanaba atamnana honarakpani Nongna form thaduna lamdama sigi miyoi sing khaktamag thabak khandrabadi akanba khongjang sangshinanaba semsare hari MPS na loba civil service combined competitive examination gi sana kanglonda India gi citizen amana candidate oiba yai hari rule asi numit humni gi manungda semlokadabani haina desam amasung emsuna punna thokpa cherol amana khangali Manipur state ki domicile yaudaba applicant oirakiba Atopa India gi state singi candidate singdagi MPS na lawkiba fee sing athuba matamgi manungda candidate masa da handokadabani maduna trabadi Manipur government amadi MPS gi mathakta mahire khunai amadi leibak miyamga loinana akanba khongjang sangsilagani hairi Manipur Pollution Control Board Imphal na miyamna sajinariba ising asi karma makhalgi isingno haksang sokningai oibra oidabra haibadu Manipur da leiriba turel pukri ground water amadi patna chingba mafam humbudrada water sampling gi thabak thoram sing chathakiba aduda changkiba senpham sing Manipur sarkar gi mari leinaba authority na matam sana Central Pollution Control Board New Delhi da marik chumba report amadi mari leinaba che chang sing thagatabadagi reimbursement tawraktre masina maram oiduna sahi anirom Manipur Pollution Control Board na water sampling gi thabak pangthoktana leiri hari ISTV news na phangba pawgi matungina Pollution Control Board na water sampling tawbagi report asi electronic database ki kuthangda Manipur Pollution Control Board tagi sang naina tharam ki hari makata na mari leinaba singna masigi matangda sapsana center da thabidabadagi insolution tara mangagi angan basaruk tagi reimbursement ki senpham asi Central Pollution Control Board na thadarakidabani hari water sampling ki thabak lab ki basina Manipur miyamna turel pukri pat amadi hand pump na singbasingdagi hojik Sijinariba ising karama makhalgi isingno haibadu sab sana khangbangamdri Manipur da leiriba hand pump singdagi sijinariba ising asida iron amadi arsenic ki sang wangna yawi haiba wafam akhang ai singna phongdokpa leikre Pollution Control Board na water sampling tawdabasu miyoi kayana ising sijinadaba yadabana hand pump gi ising di adumak sijinari panbayai handak lelong chingjawda miyoi kayana oba faiba leinana kiba adu hand pump gi isingdagi oiramba yai haina chingnabadagi hand pump sing thingjinduna thamlibani Jharkhand High Court ki judge oiramba Justice Rakesh Ranjan Prasad ngasi Manipur High Court ki judge oina wasak lokre High Court Manipur gi auditorium da pangthokiba thoram aduda Justice Rakesh Ranjan Prasad pu High Court Manipur gi Chief Justice LK Mohapatrana Manipur gi judge ama oina thopuna bagi wasak lokhi wasak lobagi thoram aduda Justice N Koteshwar Justice KS Nobina chingba sagnai raba mi kana sarugya khi ngasi habliba judge asiga punna Manipur High Court ki judge mari shure I perform the duties of my office without fear or favor, affection or ill will, and that I will uphold the Constitution and the law. BJP Manipur Pradesh ke President Khan Bagamari Lenana Party Manungda Bhab Tanadaba Matalaite
मा की माइकेदगी पार्टी की प्रेसिडेंट अमा लाकपदा हेक्ता सगोटकनी हाइना एमएलए जोय किशन ngasi mahaki khuyatungda leiba mayumda pangthokpa pawmisinga unabada phongdokre man makhatana MPSC na loba parikha da piriba eligibility criteria asi yelomi singi khanduna semdokpa tangai fade haiki Manipur da hujik BJP Manipur Pradesh da karigumba masen taba natraga disdain ko ibo amata lei apai hujik party sigi कोई प्रेसिडेंट और इबा पबुंग चावना माना कोई प्रेसिडेंट और अगर माँ सेंट्रल लेजिस्लेशन मागी टाइम से लोग अगर सु मखा था वो ऑर्डर में तो वो शांतों में इसमें मखा था तो तुम लोग तो पार्टी की लीडरशिप ना पबुंग चावल लोयल कोई लीडरशिप अदम एक्सटेंड तो रखता लेरिबा BJP की कर्मी को दिमाग ना मार्क सपोर्ट तो गनी पबुंग चावल सिंद्रा का अतोप प्रेसिडेंट हम हापक वो तारगा सु अकोई मधुर प्रेसिडेंट रदम लोयल लोयल लेकिन अदम मची सेंट्रल लीडरशिप ना वारक पद लेपक वारक ता अकोई BJP की कर्मी को दिमाग ना चपसाना ngakna chapi na ba aina appeal tawjeri Tangkhul Nagalong ground da ngarang dagi hauna chatharakiba luingai ni thorongi ngasi nini chanba numita Mizoram ki chief minister Lal Thanhala na chief guest oina sarukya ke thoromadu da Naga Hogi president P Chuba Ojukum United Naga Council ki president Gaidon Kamai amadi Hana Manipur ki chief secretary oiramba PC Lamkhungana chingba miyakana sarukya ke Naga singi khwaidagi chawba kumhai luingai ni thorom Imphal ki major khul da sunga si pangthoke khul sigi nupi singna nat ki oiba jagoi isai kaya utke Jennings ki akanaba doctor team amana chingi mafam singda lemna surgical outreach camp pangthoktuna lakibagi manung chana Tamelong district ta kun suba surgical outreach camp mai pangthokre Tamelong district ki oina tararak suba oina February ki tang 12 gi aing nongyai dagi tarahum gi numijung ba fawada major operation kunmathoi amadi minor operation kuntare mai pangthokhi Jennings ki surgery ki professor Dr. N Jitendra na haikibada pangthokhiba camp aduda gaini Anesthesia na chingba Dr. Singh Yauna paramedical staff kaya na saruk yaduna pangthokibani makata na su singilam singda su kemasi pangthokigani haike kemadu da Tamelonggi MLA Jamhelung Panmai na asigumba kem ama pangthokpagi damak thagatpa phongdokhi MLA na haikibada khongsangdagi Tamelong lambi asi National Highway and Infrastructure Development Limited ki makada semba hauri haibatare athuba matamda Tamelongdagi Kangchup Road asisu semloisinduna Sathok Rashin Tauba Yaragani Haike Jiribam District Demand Committee na February taragi ahing nongyai dagi ngasi ahing nongyai fawba economic blockade zatharaba fawbada government na wafam amata phongdoraktabadagi makata na highway asida total blockade tawri haina committee ki convener W Dinesh na phongdokre masida tholakpa fafatagi daita khudingmak Manipur government na pugadabani hari hauziga tema bem thlojari Manipur ki ahanba beautification center mafam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthokpa yai hakjang ki ahenba fat pamdaba body ki hair lauthokpa yai ngasimag unabiu Dr. Madhubala Laser Beauty Clinic MZ Avenue Imphal Adung karigumba awabasing asi mayungnaba thoklaba maroi marang yamna yawba chinjak chaba mapalda toina chaba liver da akaiba laklaba natraga liver gi mapangan chontharakpa tarabasu karishu waningai leitre lift staff syrup sijinabiu adungi awaba punamak koknabagi pambaini diabetic na naraba anaba singnasu sizinaba yaraba lift staff capsule shu phangbigani lift staff syrup amadi lift staff capsule naraga laing babudi narjingai da saksal hobana hena fai Masigi ahan boy no kutok jaba sangai plastic storage tank sijinabi yansinaba potlam yaudriba LLDP ina sajaba sangai de sijinabi fangbigidaba sizing di 200 300 500 750 1000 1500 amashung 2000 liter ni chahi taragi guarantee ga loinana khenaba makhal khudingi apamba machu sing phambigani break matunu me mutaram nokchari Ngarang ayu pung mapan makhairom taba matamda Chandal district ki manung chanba chengku khulda nupa amana mahaki loina bi thangna thinbadagi sire thodosi da lekhidrabi dupi asigi maming bemnu baite kawi January ba mapuroi ba asigi maming na kanring thapa kawi thodosi gi matangda khoisaung naraba miyamna yum thugaiduna amangata thukan khre State level yoga treatment and meditation camp committee na sinduna hafta kangjai bungda tha sigi tarahumdoi dagi chatharakiba thorongi manung channa
nupi singi oiba akhanaba kem ama Swami Ramdevna hapta kangjebung da pangthokre tharoma sigi matang da committee gi president NGTS Kumarna Baba Ramdevna Imphal da leiringai manung asida tongan tongan ba thoram kaya pangthokpagi manung chana ngasi nupi ga mari leinaba ana ayektagi koknanaba yoga gi thoram asi pangthokpani ngasi kem asida nupi lesing mari henbana saruk yaki hayeng mahiroi singi oiba akhanaba thoram amasu pangthokani haike Sindadiba state level mega event ruga si president moina lamdamas le leban bipun kudimakta lemho riba numini haibadi hayeng tang tara taruk amadi tang tara triki numin ane sida tang na phangba amuna lakpa ngamlaroi daba akhoi Swami Baba Ramdev gi ramna maru oiba yoga asan yoga treatment amadi akhoi meditation ke mase saru yabi haina harna sinja langdiri bachini makai degi Cell Drive list da mitai sing yawn gadabani haiba campaign ge sarukama oina ngasi darigeng bam kai da leba United Club Community Hall da mifam ama pangthokre Cell Drive Demand Committee Manipur United Youth Club amadi mera pai bina sinduna pangthokiba thoramasi da resource person singna Indian Constitution gi Cell Drive list da mitai sing yahon bahai basi tangai fade committee ne sangshiliba khongjang da sagot kani hade India da hojik phangliba flora iris species tara ki mathakta Manipur gi kombirei iris sanguinea su India gi taranpal suba flora list da yawba yabagi thajaba leire haina CSIR North East Institute of Science and Technology Lamphel Pat ki principal scientist Dr. Aisbir Kumarna Paumi singna phongdokre ngasi institute asigi lamphel da leba office da pangthokpa Paumi singa unabada Dr. Aisbir Kumarna makhata na haikibada Manipur da phangliba kombirei iris sanguinea asi Russia, Japan, Korea, amadi China da su phangi adumoy namak masigi sab saba scientific name di leirandre kombire gi matang da haurupham thibagi thabak yamna kana sathari Manipur dagi kombire asi murkidanaba ekoi punna hotnamina si haike Langol da leiriba Ramgailong amasung Lantunching village anigi khunja singna forest area gi matang da ungkhatnariba asi toknanaba IFCD minister ngamthang haukipna haikre Ramgailong Youth Club Lantunching Sanalong amasung Longmi Sinmi apun balup na puna sinduna Lai Manai Village Public Ground da Organic Farming and Pharmaculture gi matang da pangthokpa numit marini chupna sathagadaba non-residential training program hokdokpagi thorom da mahakna makhata na haikibada Kulasigi awara passing sarkar na pangbaya ba pangani sakot thaurangi thabak paikhatnaba hotnamina si haike ngasigi thorom aduda lausal gi president Mutum Churamani Siza Hospital gi Medical Superintendent Dr. Zogendro amasung Horticulture Officer Devdattana Chingba Miyokana Sarukyaki. All Manipur Student Union M-Sugi Sahiyang Kai Mapung Parak Pagi Golden Jubilee Thorongi Sarukama Oina Class 10 amadi 12 Parikya Thagadaba Mahiroi Singi Oiba District Level Mega Mathematic Mock Test Ki Makong Matang Takraba Singda Manamatum Yentokpagi Thorom Ama Ngasi M-Su Headquarter Pangtokre Tharomaduda Neso gi General Secretary S. Prakash, M-Su Headquarter gi Vice President Dhanajit, M-Su Imphal East District Committee gi Vice President Laishram Athobana Chingba, Miyokana Sarukyaki. Competition aduda makong matang tarba singda lupa lising mga, lising ahum amadi lising aniga, loina certificate sing kushinaki. Consolation prize oina, position taruk tagi tara fawbadalay riba mayroy singda lupa chamanga ga loina na certificate sing piki. Neso gi General Secretary Prakash na, Mahiroi singna matam pumna makta matam gi mamal khangna chatkadabani haike success agency sigi khwaidagi marui na magi principles haida success principles singi mata khwaidagi hamada success principle ki hamana number 1 se listening power singa yam dai do nu chan oza singa dai ta ko matanda ai am listening power amunna ta hawa ta ba sing changi Nagana la manung da leiriba phata hodi sing hana lokthokna matha kupsin bagi thabak toba yaroi haina Kangjabi Lerak Youth Club ki volunteer singna thingjin khre Club ki General Secretary Momona Phongdorakpada sarkar na paikhali ba thabak asi niyom chumna paikhatuna miyam da chapchana masigi kana ba phangan bi haike Nagana lagi mathak tawliba cover asi ya thab khuchu asi yam mong tadre ado masi hana gi leiriba manung gi lebak sing asi amata kotoktana mathak pura cover hajin gre Masih kan banda lokto ko doino ade mati lokto dam taragati
masi hayeng ising asi matam bandong ju thalaga amat chen ma yaroi adu masi akoi tika dar pharam haijar bani masi lokto ba thabuk sumi yoina adu tika dar tabi dre adu mari le ne department ne masi amtang yang birga thabuk chon biyo na tabdi akoi thabuk soje ngasi dege akoi mayam chajle mayam na ngasi dege thabuk asi ting jaragi yuara habada kaithel phamba yadabadagi kaithel anigi pofam phambisingna lambida pofam phamjin khibadagi ima kaithel number 1 da pot yolibasing pot sitri haiduna ima kaithel number 1 gi pofam phambisingna lambi gi matai da pofam phamnanaba matam kharagi oina sem saduna thamliba mafam sing thugai kre thugai badu da nakal anigi marakta chawna mukna bathoki ima kaithel number 1 gi nupi singna phungdorakpada pot sitabana maram oiduna bank gi loan lawrubagi senpham phawba singat pangamdre haiki mi man thaina bam lai de gari ma sapham lai trabina som da ka khala gre man hai ri se sorok che free tha dok biyo ha sigi lambi se da gari hana parking thaman biu ha ama ani di akhoi ju yeng hoi pa ja gi awa na ta bani haina hau pam da sarkar na gari garam jaga da karai da bigani kai do gani gari ma khana bi da bra sorok se akhoi hana di magi mayai matai se phamin ga de akhoi ka chu khalam de pion bi juar ha bigi ne ha bigi san se loraga asona ka gari se kolom da lai ba mana masing ngam ninga jo loi na sorok ya se phamdale akhoi di khazna thiri bani sorok ji di khazna thi ba yawo sunate thani chure akhoi na podon banga magtri se tha marirom north eos da leiba ras medicity da pokpada ngari ba layeng duna lakpa angang ama imung manungna hospital dagi ngasi fawba loba laktri haina hospital asigi assistant general manager Dinesh Khetrimeyumna phongdorakte hospital asigi record ki matungina angang asigi apokpagi maming gangwi thangweban mujikul haina lei hospital asina angang asibu angama thakta layeng duna tha mari asi senaduna lakpani mujikul da chatuna thibada su mafam khangre athuba matamda imung manungna angang asi lawrnaba khangale Hamari mukse akhoi raj medicity na ngang si adum yoga leire angang si jam healthy were 4 kg lumme mom pa je khoine thibu chalu bo matum thengna bangam dre ngasi pawdo aduna yaraga di media gi through de toraga mom pa se amtang kauraga lapiraga akhoi ste angang si jam healthy baby si receive to bina baina aina ngasi media da request tawjal Bharatiya Janata Yuva Morcha gi State Secretary Manohar Mayum Base Sharma gi Wangkhaining Tempukri Mapal da leiba yumda tha sigi tara hundoi gi ahing nongyai da nongmai kapsilamba thong yaningdaba phungdoktuna ningthem bukhi mapal da wakani fam chatakre asigumba thodok asina lekai asida tangdu leitana leibangamdre matungda asigumba thabak tawidana ba apil tawre ngara nungthil pung manga makhairom taba matamda ukrul district ki hundung junction da leiba KVS oil pump manakta PLA gi special warfare kangbuna gari tongduna lakpa ni fumatoi suba Assam Rifles ki mathakta pokhai lang thaktuna landakre hari landa basida Assam Rifles ki gari ama phibam thina sokan bagal loinana maduda tonglakpa lanmi sing aso opanang ki hari lubasigi Department of Publicity Chief Bankim gi cherolamana PLA gi special warfare gi kangbu asina leingak liba amasung micham miyam da awat anei tawriba miyam gi yeknaba nifumatoi suba Assam Rifles ki mathakta landa ki bagi damag War Office tagi Chief of Army Staff na thabak asibu sinlang ki basing thabak asi pangthokpada sarukya ki basing Special Warfare gi Furup Singh amadi mateng pang ki bakhudingmapu thagatpa phongdorakle amarom da numit asigi ayu pung 13 ga minute kollom taba matamda district asigi litan dagi lungphung chatpa lambi da Indian Security Force nifumatoi suba Assam Rifles ki mathakta bomb pokai hanki ba adu Manipur Naga People's Front MNPF na chathaki bani hari Front asigi Assistant Publicity Secretary Thomas Numai gi cherolamana Bom pokai hankiba asida AR gi truck amada tonglakpa personnel sing aso opanangan ki Indiana Manipur bu ningtamba hanjinriba fawba amasung micham miyambu miot minai leptriba fawba MNPF na Manipur Naga miyam gi damak aroiba fawba lepkani hari Desamna lamdam asida afaba education ama puraknaba pandamda miyeng sangduna lakliba asigi sarukama oina haukiba February 12 da Jaren Makha Lekai da leiba Jaren High School yengsilubada award pa kaya leramba thengnari hari ngasi pangthoki ba pawgi mifam amada Desam gi Vice President A Ananna School asi haukiba January 13 dagi class hauduna laklabasu school asida oza oiba Science Graduate oza ama school sungka kadana registrar da nomaizing fawba yauna ngasi February 15 fawba soi tawduna leramle school asi yengsingadaba DI AI singnasu school yengsinbagi mahutta scheme singi thikada ngauduna leire Hirama sida mari lainaba singna thabak lokhatrabadi desamna akanba miyeng changlagani hari School sida oza oriba headmaster oriba oza Joy Kumar
Jaju Kumar si hariba case sida yam song senabam thui haidana ko desam yam lawi maram di haigana magi kasden oiriba magi makutta lagi doriba hariba attendant rasa si masi mato kramna ojasina laur kanda hariba soimyam si toksali bano habagi masi question ama akoi masi hangi akoi da forai aduna masi si desam gi makedi hajini si hariba ojasing si mathakta mai lena ba authority na koi mieng akan mieng sakhaning bagi pa mama desam gi makedi gi leje thamjaningi Imphal West District ki oina potential entrepreneurs singi ahanba tangka gi trade tarani thoigi training hayeng dagi horagani hari amarom da application tara manga dagi tana phangkiba trade singi trade hongdok ningba natraga application fee handok haning basingna su hayeng office awada lakna ba khangale drop of sunshine clinic ngasi sangai prog da hangdokre thoromasida hanagi minister oiramba enmangi family welfare gi additional director oiramba Dr. W Gulapi Senior Advocate Dr. C.S. Darendra Susarugya ke clinic asida tongan ba laina kayagi layang na bagi kudong saba piri Kumbi Kendra gi CPI BJP amade Trinamool Congress ta yauramba punna miyoi chamani phumatoi ngasi Congress ta yaukre makhoi butaram na opagi thorom ama Kumbi Block Congress Committee na sinduna pangthokre thorom asida MLA S Bira Block ki President L Sekhar Susarugya ke Ministry of Environment ki makada Public Helping Organization Wangjing Lamding na sinduna Environment ki matangda nimit nini sathagadaba workshop ama tekcham maning chingda hokre thoramasida Wangjing Tentha Kendra gi MLA Paunam Brojen Langathel Jila Parisad ki President Sagol Sempudi Green Revolution Society ki Founder Secretary Okram Kennedy tekcham Gram Panchayat ki Pradhan T Flojau Susarugya ke MLA Brojen na aikhoi gi akoi bagi phibam kannabagi damak u yan balep kadabani Upal wapal singsu akhoi gum thawai palibani makoina akhoi da piriba kanabasing khangba chumi haike Joint Committee on Inner Line Permit System gi February 13 da phangkiba akhanaba General Body mi famna nauna thau punana ba Executive Council gi miyoi singkhan khre Convener oina Khomram Ratan ko convener da P Arjun Telhaiba BK Moirangsa KSS Somarendro MD Khairudin Haupu kom khan khre Desam Kongjom Circle Unit Hangdopaga Loinana Ais Mohanbu President L. Bikenbu Secretary General Oina Khan Krehari Kumbi College ki website ama Kendra Sigi MLAS Biranangasi Hangdokre Thoromasida Governing Body gi Chairman Vice Chairman amadi Principal Susarugya ke College asi matungda hena phaba college ama oinana ba maki maikeidagi khonagani haina MLA na phongdoke Kaksing Wairi Senapati Lekai amasung Chumnam Lekai anigi faungnaba Sekmai Turel matakta saba suspension thong ama Kaksing Kendra gi MLA Y Surchandra sanga kre thoramadu da wabagai Kendra gi MLA MD Fazul Rahim Kaksing Municipal Council gi Councillor N Memi amadi P Sanahan Bisu Sarugya ke MLA Y Surchandra na Kaksing Kendra gi damak mahangna angamba thakta semgat sagaliba asidagi hena miyam gi thabak tawba ngamgani haiba leirabadi mi adu lambai yaudana MLA ohen kibada akai bakari sulaite maduna taduna semgat sagat pagi thabak singda Kangyet yetliba singna Kendra asigi kari sakhatna ba tawrakadori banu haike Wagai Kendra leba Senapati lekai su punyai su Kaksing Kendra leba wali one number adi 1 2 su loina maki kanoni sinpei adu dai to si ai thanda pugumdo ai thanda Ngasi nungsil pung ama makhairom taba matamda lamdeng awang lekai da hand grenade ama turel mapan dagi fangde Police na hand grenade adu asoy ngam yaudana lauthokre hari Khundrapamda PMGSY gi makhada paikhatkadaba lambi sembagi thabak sing quality leina paikhat pinaba YDO Khundrapamna mari leinaba singi pungning sing chile Manipur Press Club ta pangthokpa paugi mifam amada organization gi Assistant Secretary L Robisandra scheme sigi face dara gi makhada paikhatkadoriba lambi sembagi thabak sing quality leina thabak subangamnanaba mari leinaba singna miyeng changbiu paugi mifam aduda MRC Lamboi Khul, MGC Tarian Khun, Polestar Club Tangkham, YSMC Tangkham amasung WYC Uyum Poki Musing Susarugya ke. Hiang Thang Poila Lokol da Leiba Brickfield Amada Sinmi Amana, Maunha Amada Makusangli Habagi Wahoda, Jeneriba Mui, Ain Yu Oiba Jerak Piu Hari, Manipur Press Club the Pangtok Papa Gimi from Amada, Marabak Tirabi Nupi Asigi, Maniamna, Hokibatang Tarani Togi Numidanga. Saikom Sunil Kauba, Mui Amalak Laga, Mi later Bagi Kudong Saba Lauraga, Mahaki Mamu, Nupi Boat, Nupi, Obigi Ikai Kunaba, Lona Nabahona Mane. Todo Sigimatanga,
Chekon gi mapuda pau piduna khangalaba matung khudakta singjame police ta pau piduna Sunil Fakhe thaudo asida chenariba mioi asi angi oiba matik saba cherak pibiu haike Lakadoriba class 10 amadi 12 ki parikya da Phayeng High School da tamniba singbu ningthina mai paknaba Kaubru Educational Trust Phayengna tha ahumgi free residential coaching class pibagi thabak hokre Phayenggi pradhan Gojendrona Mahairoi singda lemna kolom sing yentokhe Hauzik sanabagi pau boyaning thaujamdagi phangbigani Thagachari ngasigi sanabagi pauda equestrian Singkhai hunba polo club na senior gi amadi KNMM riding school singjamaina junior gi tarahumdoi suba sentinel cup amadi taret suba junior state equestrian championship ki team champion oikhre Assam Rifles na sponsor tawraga Manipur Equestrian Association na sinduna Imphal gi mapal kangjibungda polo team taramathoi gi Rider Sama Kuntrana Saruk Yaduna, Tha Siki Tang Taramatoi Digi Satarakiba, Tarahumdo Suba, Sentinel Cup Amadi, Taris Suba, Junior State 11 Equestrian Championship, Nasi Lucian Kre. Nasi Arubunumiki Pangtokiba, Senior 10 Pegging Short Individual Gi Final da, Singkai Hunba Polo Club Ki, TS Kauna, Point Kuntram do Pungduna Ahanba. Manipur Police Sports Club Ki, S Abungsana, Point Kunipan Pangduna Anishuba, RKSS Ki, K Malem Nganbana point kumanga makai phangduna ahum suba amadi KNMM riding school gi o saitazitna point kumanga makai phangduna mari suba takre senior 10 pegging lens individual gi final da RKSS ki o Olendrona point kuntham doi phangduna ahanba amadi Manipur Police Sports Club ki S Bimona point kunthani thoi makai phangduna ani suba amadi Singkhai hunba polo club ki L Dhanesona point kuntrani toy phangduna ahum suba amadi KNMM riding school singjamaigi S Giri Mohona point kuntrama toy phangduna mari suba takre senior show jumping gi pangthokibada Singkhai hunba polo club ki Y Jubraj na ahanba KNMM riding school singjamaigi S Jamson na ani suba amadi RKSS ki K Prem Kumar na ahum suba taki senior 10 pegging lens tingi pangthokibada Manipur Police Sports Club team A na point samagatara ni thoi makai phangduna ahanba Rup Kumar Polo Club na point samagatara mathoi phangduna ani suba amadi KNMM riding school team A na point sama phangduna ahum suba takre lotion bagi tharamda Director General of Assam Rifles ki Lieutenant General Sasideva Manipur Equestrian Association ki President Dr. S. Joy Kumar Inspector General Assam Rifles South ki Major General B.S. Srinivas amadi Manipur Pony Society ki President Dr. K.S.S. Chaurjitna thorom mapu sing oiki makong mathang taraba team sing amadi saruk yakiba singda thorom mapu singna trophy amadi sel gi mana piduna puning thogatki Kaishamthong Football NFC Moirang Lerak Amadi Yumbu YIC Timbi Kaishamthong Maning Longjam Lekai Ahanba YIC Under 21 for Aside Men Football Tournament ki semi-final Sankre Youth Integration Club Kaishamthong Maning Longjam Lekai na sinduna tha sigi tang nipal ragi club asigi ground da team tara ni choina group mari thokna khaidotuna chathariba Ahanba YIC Under 21 for Aside Men's Football Tournament ki ngasi sanakhiba Ahanba quarter final match da NFC Moirang Lerakna Khori Phaba Nambolbu goal mari ahumda maithibu biduna semi final sankhibani NFC Moirang Leraki maipapugi goal singadu Biswamitrana goal ani sankhi atopa goal ani aduna Ben Johnson namadi Girish na sanduna match asi maipakhibani maithi horaba Khori Phaba Nambolgi goal ahumadu TS Johnson Kularsan amadi Romeo na sankhi tournament asigi anisuba quarter final match ki sanakhibada Yumbu YIC team B Kaishamthong Maning Longjam Leikaina ISUDIC Haingang Mayai Lekaibu goal ahum sinoda maithibu biduna semi final sankre YIC team B Kaishamthong Maning Longjam Leikai gi goal ahum madu loya ngambana goal ani sankhi atopa goal aduna neta sona sanduna match asi maipakhibani hayeng ahum suba quarter final match ta ISLC Hodam Lerak Amadi OFC Okram Laikai ga Sanagani Mari Suba Aroiba quarter final match ta Klasa Football Academy Kaino Amadi UE Yumnam Laikai
Nambul Mafalga Sanagani Tabungkhok Football TS Birasandra Singh Football Academy Tabungkhok na sinduna Tabaspa Sports Complex Tabungkhok ta team tarana group ani thokna khaidoktuna ngasidagi tarani thoi suba under 16 state 11 TS Birasandra Singh Football Academy tournament haukhre haudopagi thoramda social activists lamlai dagi L Ingocha ngakraba lairak chinga mataktagi G Molecule Sharma amadi Singemai Bazar dagi L Navakumar na thoram mapusing oiki tournament asigi ngasi ahobunu miki sanakiba match ta LFA team B Tinungaina MSC Malombu goal ani amada maitiba pikre LFA team B Tinungai gi maipapugi goal ani du N Mahesana match ki kunthar taruk suba amadi NG Dinesorna match ki humpuni pan suba minita chanduna match asi maipakibani maiti horaba MSC Malongi amatangarba goal adu S Kisanna match ki nipuni pan suba minita sankibani ngasi sanakiba match asida MSC Malongi Sanaroi W Alex da center referee na yellow card piki Badminton Manipur Badminton Association gi miyang makhada Badminton Association of Moirang na sinduna M Manindra Memorial Indoor Stadium Moirang da Sanaroi Saum Humpuna event taramapal da Saruk Yaduna Satariba Anisuba M Manindra Memorial State 11 Cash Prize Badminton Championship Lotion Kre Lotion Bagi Thoramda Minister Abdul Nasir MLA T Mangibabu Parliamentary Secretary MD Amin Saha MLA S Bira O Lukhoyamadi Manipur Badminton Association ki President Bijoy Koijam Su Saruk Yaki Satharkiba Championship Asida Sahi Kuntra Mangagi Men Singles ki Final da L Ramesh na L Krishna Kumar Bu Maithiba Piki Sahi Nipugi Men Singles ki Final da W Amusanana Y Ojit Bu Maithiba Piki Sahi Nipu Mangagi Men Singles ki Final da Ais Inaung Chana Zadubu Maithiba Piduna winner oikre Men Singles ki Final da James Wahengbam na L Unil Kumar Bu Maithiba Piduna winner oiki Women Singles ki Final da N Purnima na Angita Naurembu Maithiba Pikre Sahi Tarahumdoi amadi Taramanga Makhagi Boys Singles ki Final da Vidya Sagarana Punchiba Yangkhombu Maithiba Piduna winner oiki Sahi Taramapan Makhagi Boys Singles ki Final da L Unil Kumar na Vidya Sagar Salambu Maithiba Piki Sahi Taramangagi Girls Singles ki Final da KSS Maheshwari na K Priyabu Maithiba Pikre Sahi Taramapal Makhagi Girls Singles ki Final da N Purnima na Angita Naurembu Maithiba Piduna champion oikre Thagachari Makhataba Sanabagi Pau Kharagamu United People's Front UPF na chahi khudingi pangthokpa Run for Your Nation Mega Marathon Manipur handaki chahi gi oina April 3 da pangthoklagani UPF ki office da pangthokpa paugi mifam amada organization gi committee gi chairman S Ratan Kumar na masamau phaba mapangal kanba Manipur ama oinana ba chahi khudingi Mega Marathon asi UPF na pangthoktuna lakpani handaksu tararak suba oina April 3 da pangthokna ba sem sare marathon asi mapung phanana ba hotna bada mipung khudingmakna mateng pangbiu haiki Salam Juvenile Club Salam Amang Lekai na Sinduna Club asigi ground da Team Nepal na group ani thokna khaidokuna tha sigi tang tara humdui dagi chathariba First State Level Juvenile Club 7-a-side Men's Open Football Tournament ki ngasasani ki ba ahanba match da Real Madrid Salamna UDC Haurang Sabalbu goal manga marida amadi aniswa match ki sanaki bada RFC Khamnam lerakna A Star Pathway Part 1 bu goal mari ohumda maitiba pikre Aikoi club Singjame Oinam Tingal na Sinduna Club asigi ground da Team Kunithoina group tare thokna khaidokuna tha sigi tang taramari dagi chathariba home suba Oinam Charlie Memorial Open 5-a-side football tournament ngasi sanakiba ahanba match da TYDA Tawulna MSF Football Club pu goal amasino da maitiba pikre TYDA Tawul gi amata ngairaba goal adu premnasan kibani anisba match ki sanakibada MSCP Kyamgai amadi Sangai Football Club Thangban goal ahum chanaduna draw satkre MSCP Kyamgai goal ahum adu Nawas na anisan ke atopa goal aduna Newton na chankibani Sangai Football Club ki goal ahum aduna goal maina ani amadi Gaurona amachan ke Manipur Kang Association gi miyeng makhada Lining Thau Sanamahi Kang Association na sinduna Lining Thau Sanamahi Kang sang Wanggoida ahan by El Jugesor Memorial Kendra Wise Mixed Kang Tournament ki ngasasani ki ba match da
Wangoi Kendra Team A Kangkutna Kaisamthong Kendra bu Panjil Kunmari Tarama Thoi Kaptuna Maitu Pikre Hayeng Ya School Kendra Madi Thongju Kendra ga sanagani Ahanba Kuki Kanglai Longpi Sports Meet Churatanpur District ki Manung Chanalaiba Gotho Khulda Kauksabung ADC gi member Silentmang Khongsai na hudokre Thorom asida Kuki Kanglai Longpi General Headquarter gi President Kamthang Haukip Gothoi Khulgi Chief Hilun Haukip su sarugya Tournament asida Tim Kuntrana sarugyare Taramanga Subai Eastern India 2016 da sarugyarunaba All Manipur Bodybuilding and Fitness Association gi sanaroi taruk amasung official ani ngasi khankre Uripo Kendra gi MLA Nanda Kumar na local area development Fandagi laiba table tennis board nipan ngasi mahaki Kendra da laiba club nipan da yenthokre ngasi mahaki Lamphel Party laiba quarter da pangthokpa table tennis board yenthokpa gi thoromaduda Political analyst Bibi Sharma amadi mioi kyana sarugya ke MLA Nanda Kumar na Kendra sida lampak matik sana leitabana naha amadi ahal singna punna indoor da sanaba yaba table tennis masana asigi damak board sing asi yenthokpani haike Guwahati da February 22 dagi kunmanga fawa pangthoka dawriba tarelak subat National Bobinam Championship sub junior amasung senior da saruk gyanabagi damak trial selection ama February 3 Nepal da Kumal Lampak Sports Complex da pangthoklagani Akupa Marol Bobinam Association of Manipur gi secretary dagi khangbayagani hairi January thada National Chess Championship saruk gyaruba sanaroi sing Manipur Chess Association na taramna okre Prabhavati College Mang Imphal na yumbu oiduna Raj Kumar Sanahal Singh Memorial Manipur University Inter College Thangta tournament ngasi pangthokre tournament asida college mapan amasung Manipur University gi nupi sanaroi amasung nupa sanaroi taran pal na sarugya ke nupa gi team champion da Lambi College na takre runner up na Prabhavati College na take nupi gi team da Gem College of Science na champion Modern College na runner up take Assam da Mars Mapandagi Trantoi Fawa Pangthoka dariba North East Powerlifting Championship amadi Himachal Pradesh da Mars Kuntaretagi Kunmapan Phawba Pangthoka dariba National Bench Press Championship da sarukya kadaba sanaroi singi trial ngarang elangom lekai da leiba ELBBTC da pangthokre Hauji maroi ba paw amu Nagaland gi State Minister na Yelongmi kanana ba bill ahungi mayokta phongdok kiba wafam singmi tami ani gi marakta ku kamsin bani haina JCILPS na phongdokre Manipur Pollution Control Board na sata kiba water sampling gi thabak singda changkiba senpham sing reimbursement tarokta badagi water sampling gi thabak pangthokre Amadi Tarahumde Suba Sentinel Cup amadi Tare Suba Junior State Equestrian Championship lotion kre. Ngasi ko din ISTV ni pizza pamotang solution jare miyang tabi ba singbang mukahana kurum jare.